ngasi numida waram phongkiba tongan Manipuri sifungsing amasung thokiba thawdo wathoksingdagi maruoibi I pausing miyamna thamjari hamdada kanglaipa ki mairadi ki lokusaraga pauna brajabasigi samga kunthraga mari suba aroiba mathau mangam pangthokibagi ningsing tharom pangthokre aikoin imaleba ki damak lepsi imaleba sunungsisi imaleba pu nungsibada ninghanaba yabu wakhalon amatagi sangjafam pigumsi MPB mod Yararoi oiraroi have a quay wakal and stay quay quiet is our young navani, Masi, Tadolasi, a queen Imalebaki Damaklepsi, Imalebaksu, Nungshishi, Imalebaku, Nungshi, Ninganaviabu Wakalon, Amata, Sanzapam Pigum Siana, Loksavagi Congress, MP Dr. Angomsa Bimon Aquizam Fundo Creek. Pauna, Mongpam Protection and Celebration Committee in a Sahi Kudingi left and a Pangtuna Lakpogum Sahi Sigi, Oinasu, Ibudo Pauna. Rajabasigi sama kuntraga marisu aroiba mathau mangam pangthoki bagi ningsing thoram ngasi Thawal district ki arapti maning lekai da leiba arapti pauna mongpham ground pangthokre thoram aduga mari leina parliamentary constituency ki MP Dr. Angomsa Bimol Akoizam amasum LMC ward number 8 ki councillor Baris Rahman pauna Rajabasigi suthang Paunam pisak amadi imung manung yauna miyoi kyana saruk yaki laigyoeba thauram wari liba madi laison isaina singba kyaga loina pangthokiba thauram maduda MP Dr. Angomsa Bimol Akoizamna lusingduna miyamna lanjing purel pauna major gi mafam haikal leka tamduna ikai khumnaki thauram maduda wangang loduna MP Dr. Angomsa Bimol Akoizamna hakibada lanpamna thawai thakiba thawbadi masing thingamdana lei mama leba nungsidaba kanasu leti adumainama ngasi miyamna singtha aduna khangnariba sidi lanmi sing adu lusing liba lusing purel duni lusing ba ma oiba matamda khangba kanba thaksi khaksina singba tongan magun singsi leki MP na makhatana hai yararoi oiraroi habe khoigi wakhaluna sei khoigi khwaidi gi sawbu yingnabani Manipur bu thugaina ba honaraklibe kaya sidigi hena yararoi oiraroi habe khoigi wakhaluna sina hena sawba yeknabani habu wapum tamduna aikoina imaleba ki damak lepsi imaleba pu nuksisi imaleba pu nungsibada ninghanaba yabu wakhalun amatagi sangjapam pigum seki Malem gi aphabu lusingba kiana hairamagum piklaba iramda Manipur gi lusingba ma oikiba pauna gi wakhalon singthani ngaini mama lengak pu nungsijaba kayagi safokshani ngaini saitharul kumbabada iduna yauraba adungai Anglo Manipur war gi khongjom lanphamda ipa paunana hairamba wahai sibadi sirani khange dubu isasa sielaga sibadi phati minungsi halaroi haiba wahai asima ngasigi mirulna tatana ningsingba tangai phadeki amaromdana sayolamagi manungda 4-year BA BC Science tawgani tawroi lengakna mahiroi amadi miyamna khangalo NEP 2020 Higher Education the implement tawbiyu desam Manipur lenga si Higher in Technical Education si kangkhong sairi mari suba year BA BC Science ki aroiba sahigi honors with research natragana honors hangtokna ba college amadi subject khandok pangamdri sayolamagi manungda AEP 2020 gi maroiba kanglon si higher education tawgani tawroi habasi mairoi amadi leba miyamna khangadabani natrabadi mairoi singi punsi kanana bde samna mairoi amadi leba miyamga khongjang sangshilagani haina ngasi ko kaithala leba desam head office ta pangthokiba paumi sing unaba mi phamna desam gi general secretary na thoithoibana phongdokibani mangna makhatana hai Manipur University na Higher and Technical Education Department mari suba sahi gi aroiba saru asi hangba ngamgani ngamloi habigi pakum pira o haiduna hanjina sahi hena haidaklaba phawda ngasi phawu pakum piduna laidi masi lebak thibani ngasi gi commissioner amati Chief Secretary na pugada bani hari ngarang April 15 da Council of Higher Secondary Education Manipur na lawba examination mai paklaba mahiru lising 13 ke result laukthokle amadi makhoi sing asi sayol ama ani gi manungda higher education gi college sing da mingsan na ba khonaraklagani mahiru sing go yefana bi dama NEP gi sahi mari gi course asi tamlabadi MA amadi research tawda hena kudong saba phangadori asiguma course asi lengana government school sing da hangdoktana thamli loinana Manipur University na masigi ordinance semlaga piraba phawbada lengangna thaksadana thamli bislebak thibani amasu mairoi singbu mangana na lengana sinmani amadi NEP 2020 bu thawoidabani haidi mangna hai desamna hiramasigi matangna directorate amadi secretariat satuna thabak paikhatpina ba haijarabasu paikhatli tauri tawdore sada 99 loire haiduna thamlakpa si sahi heli watli basada ama sida wan thaduna leiba sahi ama heli Masi tawgi haina miyamgi yaifanaba pangthokningdabagi mating yaudaba officer singna khumlakpa pakhumni haina desamna law
ꯃꯁꯤꯗ ꯅꯠꯇꯅ ꯒꯣꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖꯁꯤꯡꯗ ꯋꯥꯠꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ MPSCꯗ ꯊꯥꯕ ꯆꯍꯤ 2 ꯍꯦꯜꯂꯛꯂꯤ ꯃꯁꯤ ꯗꯦꯁꯥꯝꯅ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯒꯤ MPSC ꯑꯣꯐꯤꯁ ꯐꯥꯎꯕ ꯁꯟ ꯁꯥꯔꯒ ꯆꯠꯂꯕꯁꯨ ꯊꯔꯣ ꯑꯣꯜꯂꯒ ꯆꯠꯂꯕꯁꯨ ꯃꯉꯥꯔꯛ ꯐꯥꯎꯕꯗꯤ ꯍꯜꯂꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯖꯥ ꯑꯋꯥꯠꯄ ꯀꯧꯕꯁꯨ ꯂꯩꯇ꯭ꯔꯤ ꯁꯕꯖꯦꯛꯀꯤ ꯔꯦꯁꯅꯦꯂꯥꯏꯖꯦꯁꯟ ꯇꯧꯕꯁꯨ ꯂꯩꯇ꯭ꯔꯤ ꯑꯣꯖꯥ ꯋꯥꯠꯄꯁꯨ ꯂꯧꯗ꯭ꯔꯤ ꯃꯔꯤꯁꯨꯕ ꯏꯌꯔ ꯇꯧꯅꯕꯒꯤ ꯈꯟꯗꯣꯛꯄꯁꯨ ꯂꯩꯇ꯭ꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯍꯩꯍꯟꯕ ꯌꯥꯗꯦ ꯔꯤꯁꯔꯆ ꯇꯧꯍꯟꯕ ꯌꯥꯗꯦ ꯈꯔ ꯆꯔꯥ ꯈꯔ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤꯅꯥꯏ ꯅꯩꯊꯥꯡꯒꯤ ꯌꯨꯝꯐꯝ ꯑꯗꯨ ꯊꯣꯟꯖꯤꯜꯂꯛꯏ ꯍꯥꯏꯅ ꯗꯦꯁꯥꯝꯅ ꯂꯧꯒꯅꯤ ꯃꯁꯤ ꯗꯦꯁꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯑꯐꯕ ꯃꯍꯩꯒꯤ ꯀꯥꯡꯂꯣꯟ ꯂꯩꯍꯟꯒꯅꯤ ꯑꯃꯗꯤ ꯃꯗꯨ ꯐꯪꯅꯕ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯃꯨꯁꯂꯤꯝ ꯅꯍꯥ ꯑꯃ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯤꯂꯣꯒ꯭ꯔꯥꯝ 3.9ꯒ ꯂꯣꯏꯅꯅ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯃꯔꯨꯝ ꯐꯒꯠꯈ꯭ꯔꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ N. Subhash Yauna Lilong Police Station Nupi Police Manipur Police Commando Personnel BSF Samago Humfuga Nitui Battalion ki Company Amadi CRPF ki Humfuga Taruk Battalion BMD C Company ki Personnel Singyaupa Combined Force ki Kangbu Amana ESP Thawbal gi Miyang Makhada Ngarang Lilong Darurum Makhara Thiba Humbi Tabuk Satabada Miyuema Mayai Kabani Sagi Polam Kia Marunga Konana Pagat Pangam Leheri Police Satakiba Thi Humbadura Lilong Dalurum Makhada gi Wang Mayum Liakat Ali gi Masano Pasai Kuntra Gomdorum Suraba Wang Mayum Barul Alam Security na Fort Pangamki Mangondigi Amuba Masugi Khawda Haptuna Thamlama Brown Sugar Kilogram 3.9 gram 20 lumba tuan sapon kep tareta haptuna thamlamba Brown Sugar Polythene bag amada haplamba gram 0.53 gi oigidaba Brown Sugar 100 ml gi coded bottle mapanamadi Mobile phone threat fagat pangam kiyari Combined Force na makhatana thibu humbi ki thabak sathabada laikai idumaktana leiba Yankubam Happy Kawa Misa amagi yumdagi SP capsule nifugo humdoi N10 tablet 7 amasum Dipegam tablet kunamasum Codeine bottle ani fagat pangam ki thawdo aduga mari lenina Lilong police ta FIR panduna case lokhat kri haina police ki paw sina hairi Amaromdana UCM gi lamlai unit ki thawpu sing sindok sinjin tawkre me ahumdagi Indiana proxy war ama satharaga Manipur thugaina bo honarakli YK dire ngase pung tara makhai tabu matni United Committee Manipur UCM gi president YK dire na thoramapu oiduna UCM lamlai unit ki thawpu sing sindok sinjin tawkre thoramadu mari lejana UCM gi president YK dire na haikibada Manipur hingminari ba kanglu furukudima puna hingminaba puna sakutminaba haiba wakalonda apunba Manipur khunai gi miyengda UCM linkhatkibani matam gi honglakliba phiba masina sapu saitheng piraklabasu apunba Manipur gi wakalon adugi panam phangnaba ngasi phawbu sangsili ningtamba leiba am oiramba Manipurna Inglising amaga samapan ngani fugamapan India gi part ama oikhibadagi aikhoi gi apunba gi saktam ngamkhai India na ngak senbi gi muhutta India gi geopolitics divide policy na puna nungsi sana na hingminaba amaga mateng pangnabada khurau thangali haina sapongdoki mana makata na phongdoki bedi English nganiga kungo humdogi me ahumdagi India na proxy war ama satharaga Manipur thugwaina bo honarakli masigi mayokta aikoina aina ngamba level da thawdang kya lominari central government ki thawong maril ta daba divide and destroy policy na kangluk furuk kimingda tokai tahananaba changsilakli asiguma politics kaidongai da mai pakhaloi Manipur bu masik mangal naini hinglamba khunai amani haina malemgi miyamna utnaba honaminasi aikhoi ge legislature politicians sing tungi mirul gi yefanaba khanba thawdang loba policy yatpagi mihat mahutta family and personal the hiana miyeng sangmadagi lamdam masi kangkhong saiba awab oidibenaki mangna aroibada phongdokhibadi Laingak lady, law salari security sing Manipur ngakani mitop thingani khalubigi ona tainabada awaba kudong thiba kayama yuknari basidagi kokonanaba lamdam asigi miyamna thingnari bi isu kudimakta aikhoigi thaumisingna asobu thawdang lominasi amasum unit ki area singi soko thawrang sitmilon fokanaba law singu hengat hananaba makhal makha kya gi training pinaba hotnaminara saiki ngasigi mi phamaduga mari lainana UCM lamlai unit singi nauna thawpugadaba miyoi sing khankibegi UCM gi Depanjit Ningthaujap Secretary Organization Amadi Nongthongbam Jiban Secretary Accounts Yaki Nauna Lamlai Unit ki Thawpuna Bakhan Krabam Yoising Adudi Chairman da Hobam Sitaljit Saijang Vice Chairman da Haikruzam Folindro Saijang General Secretary da Kanta Yangkhomsa Salo Secretary Organization da Khongwatabam Zeljit Nongada Finance Secretary da Sanam Ibomsa Itam Nunggoini Aduga IPR Secretary da Mayang Lambam Kisan Telau Secretary Women's Affairs da
Lauriam Ongbi Dinarani Salo Secretary Account Ngangkham Dana Meitei Saijang Secretary Committee Affairs ta Taurangam Ibom Sarma Telo Secretary Youth Affairs ta Dakambam James Salomadi Executive Member Oina Saijang Niki Hobam Bikram Ni Haidin Su Paus Makatana Fondorakli Kanga Paudi Lusilakun at Topamaruiba Paukrana Pahalgam terror attack ki mayok ta akan bakongtang lokalaga Manipur gi wa thoktana tumina lesiliba karigino tombi Sibisana Manipur gi President Moirangthem Tombi na piana ba phongtokladuna Pahalgam terror attack ki pakom moina India lengana pungkun gi mari gi manung Pakistan gi mayok ta akan bakongtang kya lakhotki adobo Myanmar gi sangsilakwa sinko ki narco terrorist na Manipur landarak sai ani phajilakba phawbada sentana tumina yengdun lairibis karigino hangti Babu Purada Labor Civil Sanagi Office the Pangtu keep a pog me from the Wapam Sipundola the Tombina Makatan High. How keep a tank Kunganito the Jammu Kashmir gi Pahalgam Baisharan Belida Lasker Itoiba LET Kulai Pai with Theorisina Tourist Kungatur Miatin Hatki with Taudo the Yama Toy Shukneva, Muebigi Wakal Si and the Pang the Bigilisani, Taudo Civil Sana Manipurus Akanamon Kanemtawi. India si cross border terrorism Yamna vulnerable oiba levamani handak Pahalgam thokiba homicide asi ahanbo oina thokpa thoktumati Uri Pathankot Surankot Pulwama attack Amarnath pilgrimage massacre asina singo terror attack kya ma terrorism sathaduna misam kya ma hatkre handak Pahalgam thokiba terror attack asigi pakumoina India lengana kumja English singa magasamapan go humfuda Pakistan go khuyak pinakiba in this water Treaty suspend Tokiba Simak Yamna Saba Kongta Amani Lawi. Manipur si Myanmar Yumlo Narib India ki state amani Myanmar Masagi Mayum Oizava Sinkoki narco terrorist in India state Oidiva Manipur Sangshilaktuna internal disturbance to one Madanatana Maraliba Muki Hatkipa Yumkia Mai Tarakliva Sida Santana Tumini Yengdun Lady Bukarigino Manipur si India ki Saru Amanatrabra Mahagna Makatan Hai Maitegi Laipam Sing the Mitain Lai Kurum Basang Yaroi Haiduna Kuki Singna Ating Mapirakiba Dura India Lengana Yang Sinadana Laitokli Bakarigino India secular structure Leba democracy Paleva Mani Hairaga Mitai Singi Sing Level Lepamin Oediba Kobro Mani Tangzinda Lai Kuram Basang Kukina Ting Batamlapa government Sina Yengdun Lady Amasum right to freedom of religious privacy Indian constitutions make sing yaw fundamental right mani kari maram gi maite gi right khongoi nari banwa thoba matam da Manipur gi governor na hiramas da miyeng sang dun watho asiki warriors purna mitei sing lai kuramba sangan gada bana ki makasa tharak poina to papa mana yellow mi singna lal ngam dun mitop sing maram da halan khraba matung na mausa gi punsi da halaki gani case ibomsa Lamlai Kendra gi MLA case ibomsa na haikre yellow mi sing lal ngam dun mitop sing maram da halan khraba matung na mausa gum nu sisana lemina budo soidan halaki gani ngasi sombum relief camp da pangtokiba poinu IDP livelihood center som mamadi Sayon IDP livelihood center sajua sangabi thorna wapam si MLA na phungtokibani poinu enterprises amadi Sayon house na sinba thoramadu Biramangol College Home Relief Camp gi convener W Biren Kumar Moirang Sa Suryaki Thauramadu IDP Singi Sentok Lambi Sem na Bahana gi Minister N Birena Hotnaramba Pisakon Humfuga Loinana Phi Haunaba Drum Tareng Langsak Masingba Phi Satpigi Kulai Kya Suna Laigidaba Lanai Singama Case Ibomsana Hangtoki Thauramadu Ibomsana Makatana Hausik Lady Piba Messi Fogalaktuna Tangdu Laitaba Piba Hanjana by Kuemato and Liminaraga Mating Pang Sangi Mating Pang Nabaki Mota Bize Pina Tuan Mani Bede and Tawan Mani Haiden Aranma Wapum Cap Fongolaga Asumba Wapum Losilaga Waraba Miamni political Kudung Sabalo Novo Navana Tangdu Laitaba Propangam right Hausik Tianari Balalasi Hanagi CMN Beren Masagi Maranai Kananaba Thirubugi Lalasi Horakibanati Say Humfugan Atopole Bakti Lakpa Mitop Sing Ating Malatana Sangalamadu Ting Luba Drag Lalun Batina Bohonaruba NRC San Handuna Mitop Sing Mirei Bakta Halana Bohonava Umang Kanana Bohonarudigi Mapanagi Lakpa Kuki Zo Sing Saoraktuna Meitei the onsilakpa Lalasi Tokibani Berena Honakibadu Karating na Hotnaram Labadi Maribak Masashing the Gilamda Masikan Mangam the Wapima Oirangani Haikenasu Paus the Makatana Fundorakli.